Venezuela amadi United States ki marakta taseng na war oikidoribra hojik masing matang se international media dasu yamna kanna neinari aduga US ki makoi warship missile launch to ba destroyer aduga warship ahum chatke se hojik Caribbean Sea ase samlaga Venezuela ki akoi bata waters of Venezuela masinaction crestini Venezuela ase Latin America ki country amadi handagi su USA ga makoi si yanati Latin America the country mam malai masida oil ki deposit oil kadai da phajana thoi haibadi masi Venezuela sidani Venezuela se oil yam thokpani du makoi ki country ase the sanctions bi makoi si Iran ki type tani aduga America ki meeting na adom tani sini masi wasi the official na te adu America ki wafam di Venezuela city cocaine hari drug sasi yam na production tawraga masi cartels of drugs masi USA da thajalakli USA da thajalaklaga USA ki young generation sing ase spoil ore life spoil ore mangle takle aduna masi ki drugs mafia sing masi thajalgi purum ase thugai khaiduna mako ase loisan da yate sini adubu kanglop adubu Venezuela ki official amadi hujik le palipa Venezuela ki president Nicolas Maduro makna hai maduti ekoi de piri allegation maral puramak aran bani actually USA na ikoi bu namsin duna namthaduna thamlak pagi wakal lona se uyam de ngasi ngarang kinati atuga ikoi de pir allegation asidi drugs allegation asidi aran bani ikoi da asigom paral piraga ikoi bu namtharaga ikoi ki unity amadi sovereignty lady se masti purmak situgai raga ai pu pham asidi ge lokthok pagi namgani sini harise amorom da pausing na asum la su mention tawri madudi Hadak marak asida Venezuela amadi China amadi Russia ki marakta taya pasem ko yamna close oikre amadi Venezuela se America ga side low na kre makoi gi oi trabane hoji Putin ga amadi China ga aduga third country Iran su hai Iran ki drone factory ka su Venezuela ta lai sini so hai ri team asiga Venezuela se yamna close oi ki sina maram oiraga America ki ti yekna batabani Russia close oi ki ba natraga China ga close hoi ki bar se makoi gi yekna bani even Iran ga su close oi nei sini aduna Venezuela asida hojik palipa Nicolas Maduro gi market sit as upside down oi baki tawbaki planning tani haidi som the drugs ki ni haipa adubu actually Venezuela gi thong se kan ba thong je namkhai lu sangraga masida makoi khut thingjillaga government ama anoba mapalhanba aduga makoi gi oil natural gas purma ase masi dasu makoi karigum changam khragati makoi khut lai khragani dra maduki planning amani haire so hujuji ki present situation dasu tension ase haini America na masida yamdrabusu millions of dollars around 4,000 soldiers amaga masida naval ship ama masiloina puraga thaki chawra kharchani adu Venezuela da makoi da yaragadi attack tawni hase Donald Trump ki green signal ama hek phangba attack taw kidorini green signal atuni hujik hai chakri bukang lup asina ngai ribati so asuk yam da kharcha tawna chatkhraga makoi se karim ta tawram ta halakadra halakloi haibisu masi hainri mawdi karigumba ama oikibi aisini aduna masigi present hot situation asibu uraga hujik ke Venezuela ke president Nicolas Maduro na order tawkre 15,000 military masi preparation makoi country preparation masi galoina 4.5k million public masi the militia hai ribisa khuchu khulai paiba organization mayam leitana makoi jo organization ama masileram gari masi purma kul tawkre ko purma se call tawkre unite oiro praja singyawri 4.5 million harisi yam kra poni lakh 35 ki nakyari masi purma ase aduga praja oira kana bo train piraga ama makhuchu khulai sinnahallaga makoi busu khoi defend to ba unity Venezuela ngak ta biate Latin America ki country amada so puja atopa country de so pugumani kaiba asigum lecture mayam ama piri hujika Venezuela USA ke se somehow karigumba amta tawkiba yai sini maramti hujika chakhiba makoi ge navals amati forcing as Venezuela ge akoi bta laire sini atu green signal only green signal ama khaktani makoi ngai se Donald Trump ki side ge hairak paga matu attack tawsen khiba yai amarom da pawmana asum hairi mawdi Venezuela ki side ki China da su request toraki hai ba invest tawni natraga warta sangini haina lakle habisi taba ko China ki side ki su walo lakli amrom da Russia ga su makoi ga close counterpart oi panina Russia da su makoi help ki ni adu Russia ki side ki official statement thokti adu manungi oi ba sumaina haidari mauti ngasi dagi thataruk tret mamangdara
Russia gi military lot na Venezuela da changhan khre tu ka makoi gi airbase ama ma se sadun thami event missile ama ma su deploy tom thami adu hai ba pot pura asi ma si kanan su khang banati arot pada kare kuma taw na ti ma tu defend taw na pa adu bu hujik luri ba question ti Venezuela da USA na ta ke tasin ki matam da Venezuela na kayam kuina ngak tu ni USA na ngam kini adu bu USA matam pura ma si da ngak tu na lai ba si de awa pa ma oi ni si maram ti Venezuela ka kanglup na makoi da hanna torak pana makoi madugi piwam ni so USA gi planning ase kam luhri yang Venezuela gi oil asida mi yeng ni hai basi musam kana hai dari som the drugs ni ti hajan ba aduga makoi politics ta lai pa hojik mudoro asiti against oi pa USA gi padan against oi pa Israel gi su against ni aduna mark laina makoi na hai pa di yararoi hai pa mapam sidik su akan ba force toraga hari ba port ase maki regime silo hen laga khudum chan bagini haire USA ki thawak ase yo masini hojika new war front abago rak pi Venezuela am the USA ki marakta so thanks for watching.